चलिबा अचुम्बनी खंदुना नाचुंगलुदे कना अमबो अचुम्बनी खल्ली महागना अदुबु खल्लिबा वाखलदुना तुंगदा करी ओइरकपा पोलोयगी खल्लुदा ngahaki manglanda tauriba onthoi kon hakse kari puthoklegaba cha thakna ko lakpagi ring makholduda kanano haini yenglubani di haina save toriba number duda screen da nganthoiduna leibado obada maithongda minok ama tamlaktuna call do paikhali hello poire luthana kaurakpani poire karino khanli diagi khukaududa masa taha pakhum piri हाउ ताई इबानी अमता उनसे यागद्रा पुनसिदा हान बाहायरकपा दियागी वहाईदा पोइरे हरावबा मतौ उतलगा होयाई कदाइदा करम कान थेंगनसे हाइनो दिया सेकेंड अमनी दी वहाई अमता हाइदना तुमिनले पोइरे माना हाइरिदो ताद्रबर खंदुना हंजिन हाइगी हेक तौबगा दियाना हाना हाइरकलमी ने ऑफिस मनाकी फास्ट फूड तुंदा थेंगनरसे पोंगदी नंगी असंग मतमदा एगिदी याय तरा स्वाइदा थे उनरसिको होय थम्मगे अदुदी वहाई दु हाइनगा कॉल दु फटकख्रे पोइरे ngaई को हाइगी खन्ना मया काजरकपनी अदुबो फोन कखिबगी तुत लावो मखौलदुदा ngakna mana kongdi फोन थांदोक्तुने येंगी ए मचिन तबलब सोनजबनी अदुबु मा हेन खंजिंदा मोमन तौदुना चादु थकपा लोइसिल्ली नुंगथेल नुंगसा नेमथरकपा मतमनी पुंग 3 मखाई खरा हेनबा तमक ngairibani ngasidi araiba thabok makhai tawba yaba pumba nganna loisillaga office tagi thoraklabato gari da kaduna phamli phone do mulak thoi aduga macha thoi haina thariba number da call tawi अदुबु तौरिबा कॉलदुदी पाइरकपा कौबा लेट्रे पोइरेसु पिसुम सुक्लगा मसी नुपिसिना कैदोक लैजानोबा तौरदाबनी माइ हौनबिदु नते फोन सिबो हंजिन तौबसे अमफोब हे पाइरकतिबा पोइरे फोन दु नाकंदगी सिटुदा थमख्रे कॉल मखा ताना तौदबी मयुम तमना अदुम थौरकले लंबीदनी नोमी गाड़ी थौरिनेना तौरिदो मिटिंग ना ममांगदा थमलबसो वाखलदी लेकाई कोई बहुख्रे ngasa ayuk ma ga diyaga unakhiba mikop to ningsinglei lambi gi mataida thangnana thariba table duda changsilaga ani da mai onsanuna phamtharei mapam chana thamkhrabada nupa mana hana wadu hawdorei kai jasige tablan pakhum pine india chak charak pada ngai da kem chaning je kenom di thaksidana khomlo driya do madugi mahut tumi laisinuna phamli poirena mabani gi lemon ice tea amamam lokre poire tai nangna iga unase hari sibo haige adubo aina wafam se haidringi da nang agi wahangi pakhum hana biyo kai wahang dia sura sangbi mohondok laga ai boz phawa nu shiribra poire ngak ni yenglam badai nomi tawduna hairi nang manushi haibo hai sidi aina haimandana magun bu hanthara kadoreda adubo hai sina magun hanthara muso ai nu shibadi lengda leiri poire gi thazaba piba manba hai dada dia ma sano phet tawraduna wahang makha tarai nangna ibanungsi haibaso ai khangdaba natte thaina dagi khangi adobo poire tahawa mato utlaga adobo kai dia tapna mamai lu thakiduna hairi nangna ibanungsi haiba khanglabaso nangdi nupi leiraba nupani laisabi aina karamna nupi leiraba nang banungsi fongluni poire dia bolu thaba meeting yenglaga taplop hairi wahang manba wahai khara nangna hainingi sikaino ai wakhalam tawa ngamdre dia mamai non khalak tu ne yenglei aina nang manungsi haiba khangak pase thengman khramale
ꯃꯇꯥꯡꯗꯨꯗ ꯇꯧꯈꯤꯕ ꯑꯣꯔꯗꯔꯗꯨꯁꯨ ꯄꯨꯔꯛꯂꯗꯨꯅ ꯃꯕꯥꯅꯤꯒꯤ ꯃꯥꯡꯗ ꯊꯝꯂꯛꯏ꯫ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ "Thank you. It's my pleasure. Sir, please enjoy." ꯋꯦꯇꯔꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯊꯛꯅꯕ ꯑꯗꯨ ꯗꯤꯌꯥꯒꯤ ꯃꯥꯡ ꯑꯣꯏꯔꯞ ꯏꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯔꯛ ꯊꯠꯈꯤꯕ ꯋꯥꯗꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ "ꯃꯌꯦꯛ ꯁꯦꯡꯉꯨꯗꯤ." ꯗꯤꯌꯥ ꯃꯥꯡꯗ ꯂꯩꯔꯤꯕ ꯒ꯭ꯂꯥꯁꯇꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ "ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯄꯣꯏꯔꯩ, ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ..." ꯄꯣꯏꯔꯩ ꯇꯍꯥꯕ ꯃꯇꯧꯗ ꯋꯥꯗꯣ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯛꯏ꯫ "ꯗꯤ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯨꯕꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯐꯤꯕꯝ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯁꯦꯡꯗꯣꯛꯀꯦ." ꯗꯤꯌꯥ ꯃꯨꯟꯅ ꯄꯣꯏꯔꯩꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯅ ꯄꯣꯏꯔꯩ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯃꯆꯥꯊꯣꯏꯒ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ꯫ ꯃꯥꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯨꯕꯅꯤ꯫ ꯏꯕꯥꯅꯤ ꯌꯥꯅꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗꯁꯨ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯤ ꯁꯦꯡꯅ ꯂꯩꯔꯤ." ꯗꯤꯌꯥ ꯉꯛꯄ ꯑꯃꯗꯤ ꯊꯥꯖꯗꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡꯅ ꯅꯨꯄꯥ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ "ꯅꯪꯕꯨ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯃꯥꯅ ꯇꯠꯇꯅ ꯍꯪꯕ ꯋꯥꯍꯪꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯗ ꯀꯅꯥꯅ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏ." "ꯏꯃꯥ ꯕꯕꯥꯗꯤ?" ꯄꯣꯏꯔꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯒꯤꯗꯤ ꯋꯥꯒꯅꯨ. ꯃꯆꯥꯊꯣꯏꯁꯨ ꯂꯩꯔꯤ, ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯤ." ꯗꯤꯌꯥ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ "ꯑꯗꯨꯗꯤ ꯉꯁꯤꯃꯛ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪꯅꯕꯨ ꯑꯌꯥꯕ ꯄꯤꯔꯗꯤ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯉꯁꯤꯅ ꯑꯣꯏꯔꯅꯤ." "ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ." "ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯈꯤꯕꯗꯤ?" ꯗꯤꯌꯥ ꯇꯍꯥꯅ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯂꯛꯏ꯫ "ꯑꯗꯨꯗꯤ ꯇꯧꯒꯨꯝꯁꯤ." "ꯀꯩꯒꯤ?" "ꯍꯧꯖꯤꯛ ꯆꯠꯂꯕꯗꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯂꯥꯏꯅ ꯈꯥꯏꯗꯣꯛꯅꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕ? ꯑꯗꯨꯅ ꯑꯍꯤꯡ ꯑꯃ ꯂꯦꯟꯈ꯭ꯔꯕꯗꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤꯁꯨ ꯋꯥꯔꯔꯣꯏ." ꯄꯣꯏꯔꯩ ꯅꯣꯛꯃꯤ ꯇꯧꯔꯛꯇꯨꯅ ꯑꯌꯥꯕ ꯄꯤꯕꯒꯨꯝ ꯃꯉꯛ ꯇꯣꯞꯅ ꯅꯣꯝꯂꯛꯏ꯫ "ꯍꯣꯏ, ꯌꯥꯔꯦ." ꯗꯤꯌꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩ ꯄꯥꯎ ꯐꯥꯎꯔꯛꯂꯒꯦ." ꯄꯣꯏꯔꯩꯅ ꯋꯥ ꯃꯈꯥ ꯑꯃ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯗꯤꯌꯥ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯤ." ꯉꯥꯏꯈꯣ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯗꯤꯌꯥꯅ ꯋꯥ ꯍꯥꯏꯅ ꯍꯧꯒꯠꯈꯤꯕꯗꯨꯗ ꯃꯥꯁꯨ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟ ꯍꯧꯒꯠꯂꯛꯂꯦ꯫ ꯅꯤꯡꯁꯤꯡ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯈꯥꯝꯃꯤ, ꯑꯗꯨꯒ ꯀꯨꯝꯊꯔꯛꯇꯨꯅ ꯏꯃꯨꯡ ꯆꯪꯂꯛꯂꯦ꯫ ꯃꯁꯥꯒꯤ ꯀꯥꯗ ꯂꯩꯅꯈꯤꯕ ꯑꯣꯏꯕꯅ ꯃꯤ ꯂꯩꯕꯒꯤ ꯁꯃꯤꯜ ꯐꯪꯗꯦ ꯅꯨꯄꯥꯗꯣ꯫ ꯀꯩꯁꯨ ꯑꯍꯦꯟꯕ ꯈꯟꯖꯤꯟꯗꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯔꯛꯂꯦ꯫ ꯀꯥ ꯃꯅꯨꯡ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯅꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯕꯗꯧꯅ ꯇꯧꯕꯗꯨꯗ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯤ꯫ "ꯑꯦ, ꯀꯩꯅꯣꯅꯦ?" ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯊꯣꯡꯗꯨ ꯀꯣꯛ ꯊꯤꯜꯂꯤ, ꯑꯗꯨꯕꯨ ꯊꯤꯜꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯔꯛꯇꯦ꯫ ꯄꯣꯏꯔꯩ ꯉꯛꯆꯥꯅꯅ "ꯃꯆꯥꯊꯣꯏ, ꯇꯥꯕ꯭ꯔꯣ?" ꯍꯥꯏꯅ ꯊꯣꯡꯗꯨꯁꯨ ꯀꯣꯛ ꯊꯤꯜꯂꯤ꯫ ꯑꯃꯨꯛꯀ ꯀꯧꯒꯦ ꯍꯥꯏꯅ ꯃꯌꯥ ꯀꯥꯊꯣꯛꯄꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯊꯣꯡ ꯍꯥꯡꯂꯛꯄꯗꯨꯗ ꯄꯣꯏꯔꯩ ꯀꯧꯒꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯅꯣꯛꯃꯤ ꯃꯥꯅ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯗꯣ ꯍꯥꯏꯅꯕ ꯇꯧꯔꯛꯏ꯫ "ꯅꯪꯉꯣꯟꯗ ꯋꯥꯁꯦ ꯍꯥꯟꯅ ꯍꯥꯏꯔꯝꯕꯅ ꯐꯔꯅꯤꯅꯅꯦ, ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯤꯅꯤꯅꯦ꯫ ꯑꯗꯣ ꯅꯪꯒꯤ ꯐꯣꯟꯗꯤ?" ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯁꯤꯂꯩ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯄꯣꯞ ꯊꯥꯖꯤꯟꯖꯩ꯫ ꯄꯣꯏꯔꯩ ꯉꯛꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯌꯦꯡꯉꯤ꯫ "ꯑꯁ, ꯑꯩꯗꯤ ꯀꯥꯎꯔꯝꯃꯤ, ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧꯔꯝꯃꯅꯤ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯣꯜ ꯇꯧꯕꯅꯤ, ꯄꯥꯏꯔꯛꯃꯟꯗꯕꯗꯨꯗ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯕ꯫ ꯑꯗꯨꯒ ꯀꯩꯅꯣ, ꯀꯥꯁꯤꯅ ꯀꯩꯗꯧꯔꯤꯕ?" ꯄꯣꯏꯔꯩ ꯀꯥꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯅꯨꯡꯗ ꯗꯥꯏꯔꯦꯛ ꯆꯪꯂꯛꯄ ꯅꯠꯇꯕꯅ ꯄꯨꯂꯞꯇꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯁꯤꯂꯩꯅ ꯋꯥ ꯃꯈꯥ ꯇꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯁꯨ ꯇꯥꯔꯛꯏ꯫ "ꯑꯗꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯒꯦ ꯍꯥꯏꯕꯣ?" "ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯦ." ꯄꯣꯏꯔꯩꯒꯤ ꯋꯥꯗꯨꯗ ꯁꯤꯂꯩ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ꯫ ꯄꯣꯏꯔꯩꯁꯨ ꯅꯨꯄꯤ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯗ ꯅꯣꯛꯃꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯉꯁꯤ ꯍꯧꯖꯤꯛ ꯗꯤ ꯄꯨꯔꯛꯂꯅꯤꯌꯦ." "ꯍꯥ, ꯀꯩꯕꯣ?" "ꯗꯤ ꯄꯨꯔꯛꯂꯅꯤ ꯍꯥꯏꯕ, ꯌꯨꯝꯁꯤꯗ
hojik nangina nambala ani aina ma lauradabani wase nangonda hana hairamgina lakpani adudai chatlagi nanamana ngai leramani wai khara tu nokmi hairamlaga mamai lei thoktuna khong thangba howi mana mamai hek leiduna khong thangba hoge tawbaga magi makhutto khangba phari aduda sunatana nupi mana khonjal nikna korakpadu sutari taton poire silaina pharakliba makhutuda yingli aduga mukso mamu tatu pirang thangna yinglamliba nupi mangonda munna hena ngakchanana angakpatu ngahakna thai aduga tapna wahang mahangli kai silai khumde madugi mahutta miluda panduna leiramba piranga do maning tamna khazai thakta sintha halai poire nupi mana phariba makhutto tamna na thok handuna tarakliba mapi do taithok pirei kai kapino kapkanu se silai hantang musu khumde poire na ado akoi enjang thongbo thongdradi khara hawboin tawsing asidi haidi nanamasu lak torobani na migi da thaiba gaido tawdubi yumda tum puraklagi khalle silai di nupa man hairi bo hai singdo taraga hina mapi sintharakle madu magna mamai do tapna lukthakre adabu poire di haraubani henman kibanara nupi man sinthari ba pirang do hanna ukhidre madugi mahutta yam harauba man hairami yarase nang thokpu toromu ai thingi chanabu torage ko si haiduna mamai do leiduna khong thangba amuk haukhre lotsinlaga phajinduna thambagi pangal leisilaktabra tumin mamai lukthaduna leiramba nupi do mamai phatnon khalaktuna hairei ai nangbu nungsiye taton thongjal yauraduna khong thangdo ke tawramba poire thangkatlam makhong do chaplipi aduga yam ngna mamai lei thoraktuna nupi mangonda yingli silaina haikibo hai khara do tahaudrabagumna hanjinna suhangai kayaba silai mamai da amuk lukthakre adubu ma hanagum tumin leisinbadu tawkhidre haire I amuksu phonglei madam kuirabagi tungda magi thamoigi oiba singba yawado ai nangbu nungsirure taton marup amagi miding wang balana nangbu thamoi sida amakpa amatta yaudana nungsirure poire leblibado phau tarang amada lepkhre mana amuk phawwa wakhalda khalludaba wahaini nupi mana ngasi magi maphamda hairakliba poire prabab changsilai aduga silai manak leptuna kangaunarabu mato uttuna hairei kaino nang haidubo ibani di best friend natro nangi fagi si matang yam chade silai mara leirabi amagumna pakhum pirangtre miludagi sintharakpa pirangdusu leimai thakta tup tari poireina nupi magi pambom ani do khangbai pai silai khang na non tharama mamai do non khalaktuna nupa ma bu tatu yingduna lei poirei di nupi magi pirang thana yengliba meeting adu changkhidre man hangkiba wahangdugi pakhum piu haibagum angakpana thallaba meeting amaga loinana amuksu hairei hayo macha thoi kaino nang haidubo madoi thokpa yabro asukkuibase nang deigi nupa man hairakliba wahaida loisin handa silai poireibu khangin inthoklaga khonjal kanna hairei natte ai nangi marup natte asukkuibase aidi nangbu marup amagi meeting ni hingaktri ihan hana thengna khibana mittudagi mekuptudagi phawbada aina tatonbu marup amagi meeting ni hingkiba leitri nupi mana sapok kantang ni ilakpa oibana poirei masana tung khazikti halli adubo nupi mana ilakpadugi wakhal mangonda changkhidre silaina hairaklibo wahaisingduda thajadrabagumna hina ngaklaba meeting ni yengduna leikre silaido khonjal thokna hik kapakle kapna su matam kuina lotsillaga phumjillaga omlaga thamlamba pukningi warol singdo tapna maka phongakli ihan hadba oina aina taton bu usakiba mikupto da khangauda ihul amana angang pisa oiriba wakhal mapung phajiba aigi thamoi majadu ta phaurakibani
ꯉꯝꯕꯤꯁꯨ ꯑꯣꯏꯗꯨꯅ ꯇꯥꯇꯣꯟꯒꯤ ꯅꯥꯛꯇꯗ ꯂꯩꯅꯕ ꯑꯩꯅ ꯍꯣꯠꯅꯈꯤꯕꯅꯤ. ꯂꯩꯀꯥꯏ ꯄꯨꯟꯗ꯭ꯔꯕꯁꯨ ꯌꯨꯝ ꯅꯛꯅꯗ꯭ꯔꯕꯁꯨ ꯇꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯛꯇꯅ ꯅꯤꯡꯉꯥꯏ ꯇꯧꯖꯈꯤꯕꯅꯤ. ꯁꯤꯂꯩ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯈꯤꯗꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯃꯤꯠꯌꯦꯡ ꯊꯝꯐꯝ ꯈꯪꯗ ꯃꯈꯥ ꯇꯥꯔꯛꯏ. ꯇꯥꯇꯣꯟꯒ ꯄꯨꯟꯅꯕ ꯅꯪꯒ ꯂꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯕꯕꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯀ꯭ꯂꯥꯁ ꯐꯥꯎꯕ ꯅꯝꯗꯅ ꯀꯥꯜꯂꯛꯈꯤꯕꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯇꯣꯟꯒꯤ ꯅꯥꯛꯇ ꯂꯩꯖꯕ, ꯇꯥꯇꯣꯟꯒ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯕ, ꯇ꯭ꯌꯨꯁꯟ ꯌꯥꯎꯃꯤꯟꯅꯕ, ꯑꯩꯒꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯊꯃꯣꯏꯗꯨꯗ ꯏꯄꯦꯟꯗ ꯄꯦꯟꯖꯈꯤꯕꯅꯤ. ꯃꯇꯝꯗꯨꯗ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯇꯁꯦꯡꯅ ꯈꯪꯈꯤꯗꯦ. ꯑꯗꯨꯕꯨ ꯁꯛꯎꯗꯕ ꯏꯍꯨꯜꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯑꯩꯕꯨ ꯇꯥꯇꯣꯟꯒꯤ ꯃꯅꯥꯛꯇꯗꯤ ꯆꯤꯡꯁꯤꯟꯈꯤ. ꯄꯣꯏꯔꯩ ꯇꯞꯂꯞꯅ, ꯃꯆꯥꯊꯣꯏ, ꯀꯩꯅꯣ ꯅꯪ? ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯗꯣ ꯁꯤꯂꯩ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ. ꯇꯥꯇꯣꯟ, ꯉꯁꯤꯗꯤ ꯑꯩ ꯋꯥ ꯉꯥꯡꯂꯒꯦ, ꯑꯗꯨꯒ ꯇꯥꯇꯣꯟꯅ ꯇꯥꯕꯤꯌꯣ. ꯄꯣꯏꯔꯩ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯗꯨꯗꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯑꯗꯨꯃꯛ ꯊꯝꯂꯤ. ꯁꯤꯂꯩꯅ ꯑꯃꯨꯛ, ꯏꯉꯥꯎ ꯉꯥꯎ, ꯋꯥꯈꯜ ꯇꯥꯗ, ꯏꯁꯥꯅ ꯈꯪꯖꯅ ꯏꯍꯨꯜ ꯑꯗꯣ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯌꯥꯝ ꯍꯔꯥꯎꯈꯤ. ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯑꯃ ꯂꯩꯈꯤꯗꯕꯅꯤ. ꯍꯥꯏꯉꯝ ꯇꯧꯉꯝꯗ ꯂꯩꯔꯛꯄꯅ ꯃꯇꯝꯁꯨ ꯁꯨꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤ. ꯑꯗꯨꯕꯨ ꯑꯩ ꯐꯅ ꯀꯨꯏꯅ ꯐꯨꯝꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯗꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯇꯥꯇꯣꯟꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ. ꯋꯥꯍꯩꯗꯨ ꯍꯥꯏꯕꯒ ꯄꯤꯔꯥꯡꯂꯛꯇ ꯁꯤꯂꯩ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯛꯏ. ꯑꯗꯨꯕꯨ ꯑꯩ ꯌꯥꯍꯧ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ. ꯇꯥꯇꯣꯟꯒꯤ ꯊꯃꯣꯏꯗꯗꯤ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ. ꯑꯩ ꯌꯥꯝ ꯀꯞꯈꯤ, ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ. ꯇꯥꯇꯣꯟ, ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯧꯈꯤꯗꯕ ꯃꯇꯝꯗꯣ? ꯄꯣꯏꯔꯩ ꯋꯥꯈꯜꯒꯤ ꯏꯔꯣꯡꯅꯨꯡꯗ ꯂꯤꯠꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ. ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝꯗꯣ, ꯁꯤꯂꯩꯅ ꯅꯥꯗꯨꯅ ꯂꯩꯈꯤꯕ ꯃꯇꯝꯗꯣ. ꯀꯅꯥ ꯑꯃꯠꯇꯒꯁꯨ ꯎꯅꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯕꯅꯤ. ꯁꯤꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯃꯥꯅ ꯃꯃꯣꯟ ꯇꯧꯖꯔꯁꯨ ꯃꯤꯠꯁꯅꯥ ꯃꯥꯅꯗꯤ ꯄꯤꯔꯥꯡ ꯃꯥꯕꯨ ꯍꯦꯟꯅ ꯃꯅꯤꯡ ꯇꯝꯍꯜꯂꯛꯂꯤ. ꯑꯩꯁꯦ ꯉꯛꯇ꯭ꯔꯥ? ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯇꯥꯇꯣꯟꯕꯨ ꯀꯧꯔꯔꯣꯏ, ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗꯣ ꯍꯧꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯝꯍꯦꯜꯂꯕ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅꯗꯤ ꯇꯥꯇꯣꯟꯒꯤ ꯃꯆꯥꯊꯣꯏ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯀꯧꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯂꯕꯅꯤ ꯈꯟꯅ ꯍꯥꯟꯅꯒꯨꯝ ꯇꯥꯇꯣꯟꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯈꯤꯕꯅꯤ. ꯃꯆꯥꯊꯣꯏ. ꯁꯤꯂꯩ ꯄꯣꯏꯔꯩꯗ ꯌꯦꯡꯂꯛꯏ. ꯈꯣꯟꯖꯦꯜꯗꯨꯁꯨ ꯇꯅꯤꯛ ꯇꯅꯤꯛ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ. ꯃꯤꯡꯒꯧꯗꯨꯗꯅꯤ, ꯃꯆꯥꯊꯣꯏ ꯍꯥꯏꯕ ꯃꯤꯡꯒꯧꯗꯨꯅ ꯑꯩꯕꯨ ꯅꯣꯛꯍꯟꯕꯅꯤ, ꯑꯩꯕꯨ ꯍꯔꯥꯎꯍꯟꯕꯅꯤ. ꯇꯥꯏꯕꯪꯁꯤꯗ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯁꯨ ꯈꯜꯍꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯤꯡꯒꯧꯗꯨꯅ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯑꯣꯠꯄꯅꯤ, ꯑꯩꯕꯨ ꯋꯥꯍꯟꯕꯅꯤ, ꯑꯩꯕు ꯀꯞꯍꯟꯕꯅꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯛ ꯋꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯇꯥꯇꯣꯟ? ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯍꯥꯏꯈꯤ, ꯑꯩꯅ ꯋꯥꯔꯕꯗꯤ ꯇꯥꯇꯣꯟꯁꯨ ꯋꯥꯒꯗꯕꯅꯤ, ꯑꯩꯅ ꯅꯣꯛꯂꯗꯤ ꯇꯥꯇꯣꯟꯁꯨ ꯅꯣꯛꯀꯗꯕꯅꯤ ꯍꯥꯏꯅ. ꯑꯗꯨꯕꯨ ꯇꯥꯇꯣꯟ, ꯅꯪꯅ ꯋꯥꯕ ꯎꯔꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯃꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯅꯥꯕ ꯐꯥꯎꯔꯛꯏ. ꯑꯩꯒꯤ ꯑꯋꯥꯕꯗ ꯅꯪꯒꯤ ꯁꯔꯨꯛ ꯊꯨꯡꯍꯟꯅꯤꯡꯗꯦ. ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯃꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯅ ꯅꯣꯛꯆꯔꯨꯏ. ꯅꯪꯅ ꯍꯔꯥꯎꯕ ꯎꯔꯒ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯑꯩꯅ ꯍꯦꯟꯅ ꯍꯔꯥꯎꯖꯕꯅꯤ. ꯑꯗꯨꯕꯨ ꯃꯤꯅꯣꯛ ꯑꯃꯈꯛꯀꯤ ꯃꯔꯝꯗ ꯑꯩ ꯇꯥꯇꯣꯟꯒꯤ ꯃꯤꯅꯣꯛ ꯎꯕ ꯉꯝꯗꯦ. ꯀꯔꯤ ꯃꯔꯝ? ꯏꯇꯞ ꯇꯞꯅ ꯍꯪꯂꯛꯄꯅꯤ. ꯁꯤꯂꯩ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ. ꯅꯨꯄꯥ ꯃꯉꯣꯟꯗꯒꯤꯁꯨ ꯈꯖꯤꯛ ꯆꯠꯊꯣꯛꯂꯒ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ. ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒꯤ ꯃꯔꯝꯒꯤ ꯇꯥꯇꯣꯟꯅ ꯃꯤꯅꯣꯛ ꯇꯝꯕꯗ ꯑꯩ ꯅꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯌꯥꯕ ꯄꯤꯔꯛꯇꯦ. ꯆꯦꯗꯤꯌꯥ, ꯃꯥꯒꯤ ꯃꯔꯝꯗ ꯇꯥꯇꯣꯟꯅ ꯃꯤꯅꯣꯛ ꯇꯝꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯣꯠꯂꯦ. ꯇꯥꯇꯣꯟꯒꯤ ꯃꯤꯅꯣꯛꯇꯣ ꯃꯤꯀꯨꯞꯇꯨꯗꯗꯤ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯌꯦ. ꯏꯐꯝꯗ ꯃꯍꯨ ꯄꯨꯕ ꯇꯥꯁꯤꯟꯅ ꯊꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯍꯜꯂꯦ. ꯄꯣꯏꯔꯩ ꯁꯤꯂꯩꯅ ꯗꯤꯌꯥ ꯄꯜꯂꯛꯄꯗ ꯉꯁꯥꯏ ꯗꯤꯌꯥ ꯃꯕꯥꯅꯤꯅ ꯍꯥꯏꯅꯈꯤꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ.
ꯃꯗꯨꯃꯛꯅ ꯃꯥꯁꯨ ꯇꯞꯅ ꯋꯥꯍꯩ ꯈꯔ ꯆꯤꯝꯕꯥꯜ ꯀꯥꯡꯂꯩ꯫ ꯃꯆꯥꯊꯣꯏ, ꯅꯪꯒꯤ ꯉꯁꯤꯒꯤ ꯅꯇꯧꯁꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯈꯜꯂꯨꯗꯕ ꯋꯥꯐꯝ ꯑꯃ ꯉꯁꯤ ꯏꯐꯝꯗ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯃꯗꯤ ꯍꯥꯏꯒꯦ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯃꯆꯥꯊꯣꯏ꯫ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯥꯠꯂꯨꯕ ꯑꯣꯏꯕꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯦꯛꯁꯦꯞ ꯇꯧꯕ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯃꯌꯥꯛ ꯀꯟꯕ ꯍꯨꯒꯤ ꯃꯁꯛꯅꯤ꯫ ꯀꯔꯝꯅꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯇꯥꯕ ꯉꯝꯒꯅꯤ ꯅꯨꯡꯁꯤꯕ ꯃꯥꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯍꯥꯏꯔꯛꯂꯕꯗ? ꯃꯁꯥꯗꯣ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯤꯂꯩ ꯍꯥꯟꯅ ꯀꯥꯏꯔꯝꯕ ꯊꯃꯣꯏꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩ ꯈꯔꯗꯣ ꯇꯥꯔꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯔꯛꯂꯦ꯫ ꯇꯥꯇꯣꯟ, ꯅꯪ ꯑꯩꯕꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯁꯨ ꯅꯨꯄꯤꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯅ ꯇꯥꯇꯣꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯄꯣꯏꯔꯩ ꯋꯥꯍꯩ ꯑꯃꯠꯇ ꯆꯤꯝꯕꯥꯜ ꯀꯥꯡꯉꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯗꯤ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯇꯥꯇꯣꯟꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯁꯔꯨꯛ ꯇꯝꯕꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯇꯣꯟꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯗꯥꯏ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯝꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯁꯤꯂꯩ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯁꯠ ꯁꯠ ꯈꯨꯅꯝꯗꯨꯅ ꯅꯥꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯄꯥ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯒ ꯂꯦꯞꯄꯤ꯫ ꯄꯣꯏꯔꯩꯁꯨ ꯃꯤꯠ ꯀꯨꯞꯇꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯇꯥꯇꯣꯟꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩ ꯄꯤꯒꯦ꯫ ꯊꯃꯣꯏꯁꯦ ꯂꯧꯊꯣꯛꯇꯨꯅ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯄꯤꯒꯦ꯫ ꯇꯥꯇꯣꯟꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯨꯠ ꯊꯤꯜꯂꯛꯄ ꯈꯨꯗꯤꯡ ꯑꯩ ꯄꯤꯒꯦ꯫ ꯊꯋꯥꯏꯁꯤ ꯄꯥꯝꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ? ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯏꯜꯂꯤꯕ ꯐꯤꯗꯣ ꯈꯪꯁꯤꯡ ꯁꯤꯡꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯇꯞꯅ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯍꯟꯈ꯭ꯔꯦ꯫ ꯈꯪꯍꯧꯗ ꯇꯧꯔꯛꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗ ꯄꯣꯏꯔꯩ ꯏꯊꯛ ꯊꯀꯠꯅ ꯃꯃꯤꯠ ꯆꯦꯖꯠ ꯎꯏꯁꯤꯟꯈꯤ꯫ ꯇꯩꯊꯣꯛꯈ꯭ꯔꯕ ꯄꯤꯔꯥꯡꯗꯣ ꯇꯞꯅ ꯑꯃꯨꯛ ꯁꯤꯟꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯇꯥꯇꯣꯟ, ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯄꯤꯒꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯑꯃꯈꯛꯇ ꯅꯐꯝꯗ ꯈꯨꯗꯤꯡꯃꯛ ꯀꯨꯞꯁꯤꯟꯅꯒꯦ꯫ ꯇꯥꯇꯣꯟ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯇꯥꯇꯣꯟꯒꯤ ꯊꯃꯣꯏ ꯀꯥꯆꯤꯟ ꯑꯃꯗ ꯑꯩꯒꯤꯁꯨ ꯄꯤꯛꯂꯕ ꯐꯤꯗꯥ ꯑꯃ ꯀꯟꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯒ ꯁꯤꯂꯩ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏꯗꯨ ꯈꯨꯟꯖꯤꯜꯂꯒ ꯀꯞꯄꯛꯂꯦ꯫ ꯄꯣꯏꯔꯩ ꯀꯔꯤ ꯇꯧꯒꯅꯤ, ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯊꯣꯛꯇ꯭ꯔꯦ꯫ ꯉꯁꯤ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗ ꯎꯠꯂꯤꯕ ꯃꯇꯧꯁꯤꯡꯁꯤ ꯎꯔꯨꯕꯗ ꯃꯥ ꯍꯥꯏꯐꯝ ꯈꯪꯗ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯍꯦꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯥꯒꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯄꯣꯏꯔꯩ ꯇꯞꯅ ꯃꯁꯥꯗꯣ ꯀꯣꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯏꯆꯣꯏ ꯆꯣꯏꯅ ꯇꯥꯔꯤꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯐꯤ ꯑꯗꯣ ꯃꯈꯨꯠ ꯌꯦꯠꯅ ꯆꯦꯠꯅ ꯄꯥꯏꯔꯒ ꯈꯨꯟꯒꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯂꯨꯔꯛꯅ ꯌꯦꯡꯂꯒ ꯇꯞꯅ ꯃꯁꯥꯗꯨꯗ ꯀꯨꯞꯁꯤꯟꯕꯤꯔꯛꯏ꯫ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯊꯦꯝꯖꯤꯟꯕ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯃꯆꯥꯊꯣꯏ, ꯅꯪꯒꯤ ꯁꯨꯝꯕ ꯃꯇꯧꯁꯤꯅ ꯑꯩꯕꯨ ꯏꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯐꯥꯎꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯅ ꯑꯌꯥꯕ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪ ꯀꯞꯀꯅꯨ, ꯅꯪꯗꯤ ꯅꯣꯛꯂꯒ ꯂꯩꯕꯅ ꯄꯛꯆꯩ꯫ ꯁꯤꯂꯩ ꯈꯣꯟꯖꯦꯜꯗꯨ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯃꯤꯅꯣꯛꯇꯤ ꯇꯥꯇꯣꯟꯅ ꯑꯣꯏꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯔꯛꯂꯕꯗ ꯑꯩꯅ ꯀꯔꯝꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯀꯅꯤ? ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯈꯨꯠꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣꯛ ꯄꯔꯦꯡꯅ ꯍꯨꯛꯈ꯭ꯔꯕ ꯅꯪꯕꯨ ꯑꯇꯩ ꯀꯅꯥ ꯑꯃꯒ? ꯃꯀꯣꯛ ꯅꯥꯒꯦꯠ ꯍꯥꯏꯗꯨꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯟꯅ ꯃꯌꯥ ꯀꯥꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯐꯣꯟ ꯀꯣꯜ ꯂꯥꯛꯁꯤꯜꯂꯛꯄꯗ ꯍꯟꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯒ, ꯍꯜꯂꯣ ꯗꯤ꯫ ꯁꯤꯂꯩ ꯄꯜꯂꯛꯂꯤꯕ ꯃꯤꯡꯗꯨꯗ ꯅꯨꯄꯥ ꯃꯉꯣꯟꯗ ꯇꯍꯥ ꯇꯍꯥ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯏ꯫ ꯄꯣꯏꯔꯩ ꯁꯤꯂꯩꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯅꯥꯊꯩꯔꯒ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯍꯣꯏ, ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫
ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯇꯨꯡ ꯄꯣꯏꯔꯤ ꯈꯣꯟꯖꯦꯜꯗꯨ ꯇꯞꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯃꯆꯥꯊꯣꯏ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯤꯂꯩ ꯃꯁꯥꯗꯨ ꯄꯥꯈꯠꯂꯛꯏ, ꯑꯗꯨꯕꯨ ꯏꯔꯨꯝ ꯂꯨꯝꯊꯔꯕ ꯈꯣꯟꯖꯦꯜꯗꯨꯅ ꯇꯞꯅ ꯍꯥꯏꯔꯨꯏ, ꯇꯥꯇꯣꯟ ꯆꯠꯈꯤꯅꯨ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯗꯤ꯫ ꯈꯥꯝꯂꯨꯕꯁꯨ ꯉꯝꯗ꯭ꯔꯦ, ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝ ꯏꯇꯥꯎ ꯇꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯁꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯅ ꯇꯥꯎꯅ ꯃꯌꯦꯛ ꯁꯦꯡ ꯐꯥꯠꯇꯅ ꯇꯥꯍꯧꯔꯤ꯫ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯒꯤ ꯈꯣꯡꯖꯦꯜ ꯊꯤꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯍꯦꯟꯅ ꯍꯦꯟꯅ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯂꯦ꯫ ꯂꯦꯞꯂꯤ ꯍꯥꯏꯕ ꯀꯥꯎꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯒꯤꯠ ꯑꯃꯨꯛ ꯐꯝꯊꯔꯛꯂꯦ꯫ ꯏꯃꯪ ꯃꯪꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯞꯂꯞꯅ ꯁꯣꯜꯂꯛꯏ, ꯆꯠꯈꯤꯅꯨ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯄꯥ, ꯅꯪ ꯌꯥꯎꯗꯅ ꯏꯊꯟꯇ ꯀꯔꯝ ꯍꯤꯡꯒꯅꯤ? ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯪꯒꯤ ꯃꯆꯥꯊꯣꯏꯁꯦ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯇꯥꯇꯣꯟ? ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯝꯕꯗꯒꯤ ꯅꯤꯡꯉꯝꯗꯕ ꯈꯣꯟꯖꯦꯜꯅ ꯀꯟꯅ ꯂꯥꯎꯔꯛꯏ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ, ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯒꯅꯨꯕ, ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗꯕ꯭ꯔꯥ ꯇꯥꯇꯣꯟ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ, ꯑꯃꯛꯄ ꯌꯥꯎꯗꯅ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯁꯛ ꯈꯪꯕꯤꯌꯨꯕ꯫ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯃꯗꯤ ꯈꯣꯟꯖꯦꯜꯗꯨ ꯇꯞꯊꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯄꯦꯟꯗꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛꯁꯤꯡꯕ ꯃꯈꯩ ꯅꯨꯄꯥ ꯑꯃꯅ ꯊꯣꯛꯈꯤꯕ ꯊꯣꯡꯖꯜꯗꯨꯗ ꯌꯦꯡꯗꯨꯅ ꯄꯦꯟꯅ ꯀꯞꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯑꯣꯝꯗꯨꯅ ꯊꯝꯂꯝꯕ ꯋꯥꯍꯩꯁꯤꯡ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯁꯤꯗꯅ ꯍꯦꯟꯅ ꯍꯦꯟꯅ ꯃꯩꯁꯥ ꯐꯪꯉꯛꯂꯕꯒꯨꯝꯅ ꯈꯥꯡꯕ ꯉꯝꯖꯗ ꯀꯞꯂꯦ꯫ ꯊꯣꯡꯖꯜꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯐ꯭ꯂꯣꯔꯗ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯎꯔꯦ ꯑꯉꯥꯡꯕ ꯔꯣꯁꯀꯤ ꯂꯩꯅꯥꯁꯤꯡꯅ ꯃꯌꯦꯛ ꯑꯣꯏꯅ ꯊꯥꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ꯫ ꯍꯥꯟꯅ ꯐꯥꯎꯔꯝꯕ ꯃꯩꯆꯥꯛꯇꯨꯗ ꯋꯥꯍꯩꯁꯤꯡꯗꯨꯅ ꯍꯦꯟꯅ ꯒꯤ ꯍꯩꯖꯤꯟꯕꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯃꯈꯨꯠ ꯌꯦꯠ ꯑꯣꯏ ꯆꯪꯗꯨꯅ ꯊꯥꯔꯤꯕ ꯃꯌꯦꯛꯇꯣ ꯂꯥꯝꯕ ꯐꯪꯕ ꯆꯩꯈꯥꯏꯔꯛꯏ ꯃꯌꯦꯛ ꯈꯔ꯫ ꯑꯣꯠꯂꯅꯨ ꯚꯥ, ꯑꯩꯕꯨ ꯑꯣꯠꯄ ꯂꯦꯞꯄꯣ, ꯑꯩ ꯈꯥꯡꯕ ꯋꯥꯁꯤꯜꯂꯛꯂꯦ꯫ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜꯅ ꯏꯐꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯊꯔꯛꯂꯕꯗ ꯑꯩ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯛꯆꯥꯡꯗ ꯐꯪꯕ ꯆꯩꯅꯥꯕꯨꯗꯤ ꯊꯃꯣꯏꯗ ꯐꯪꯂꯤꯕ ꯆꯩꯅꯥꯁꯤꯅ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯏ꯫ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯍꯦꯟꯃꯟꯈ꯭ꯔꯦ ꯊꯃꯣꯏꯒꯤ ꯆꯩꯅꯥꯁꯦ꯫ ꯑꯩ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯉꯛꯂꯦ, ꯑꯗꯨꯕꯨ ꯑꯩ ꯄꯥꯡꯒꯜ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯍꯦꯟꯃꯟꯈ꯭ꯔꯦ ꯚꯥ, ꯂꯦꯞꯂꯣ ꯀꯩꯗꯧꯕꯒꯦ? ꯑꯩ ꯃꯈꯥ ꯇꯥꯅ ꯈꯥꯡꯕ ꯉꯝꯂꯔꯣꯏꯌꯦ꯫ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯍꯤꯛ ꯍꯤꯛ ꯀꯞꯈ꯭ꯔꯦ꯫ ꯋꯥꯔꯛꯂꯕ꯭ꯔꯥ? ꯃꯤꯅꯤꯠ ꯈꯔ ꯑꯗꯨꯝꯅ ꯂꯩꯔꯕ ꯇꯨꯡ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯐꯃꯨꯡꯗ ꯉꯥꯊꯔꯒ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯊꯥꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯐꯃꯨꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯐꯃꯨꯡꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ ꯏꯀꯪ ꯀꯪꯁꯤꯜꯂꯕ ꯆꯤꯝꯕꯥꯜ ꯑꯗꯣ ꯇꯞꯅ ꯂꯦꯡꯗꯨꯅ ꯋꯥꯍꯩ ꯈꯔ ꯑꯃꯨꯛ ꯇꯞꯂꯞ ꯁꯣꯜꯂꯛꯏ, ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯥꯠꯄ, ꯑꯩꯒꯤꯅꯤ ꯇꯝꯂꯝꯗ꯭ꯔꯕ ꯅꯪꯕꯨ ꯑꯅꯝ ꯀꯟꯕꯤ ꯁꯥꯗꯨꯅ ꯊꯃꯣꯏꯁꯤꯅ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯣꯠꯅ ꯂꯥꯠꯆꯕ, ꯅꯪꯒꯤ ꯋꯥꯈꯜꯗꯨꯅ ꯂꯝꯂꯥꯟꯕꯤꯗꯨꯒꯤ ꯋꯥꯈꯜꯗ ꯇꯥꯎꯕ, ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯂꯩꯔꯛꯇ꯭ꯔꯕꯗ ꯑꯉꯥꯎꯕꯤ ꯋꯥꯈꯜꯁꯤꯅ ꯅꯪꯕꯨꯇ ꯈꯟꯖꯕ, ꯅꯪꯕꯨꯇ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕ꯫ ꯂꯥꯠꯂꯅꯨ, ꯈꯜꯂꯨꯔꯅꯨ ꯍꯥꯏꯕꯁꯨ ꯊꯃꯣꯏꯁꯤꯅ ꯑꯌꯥꯕ ꯄꯤꯕꯤꯗꯕ, ꯑꯩꯒꯤ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏꯁꯦ ꯏꯁꯥ ꯏꯊꯟꯇ ꯌꯥꯝ ꯋꯥꯔꯧꯏ꯫ ꯍꯦ ꯊꯃꯣꯏ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ꯫ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕꯁꯦ ꯅꯪꯅꯅꯤꯀꯣ꯫ ꯏꯐꯝꯗ ꯐꯪꯂꯤꯕ ꯆꯩꯅꯥꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯈꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯖꯈꯤꯕꯅꯤ, ꯑꯗꯨꯒ ꯀꯩꯒꯤ ꯑꯩꯅ ꯁꯣꯟꯊꯕ ꯃꯇꯧ ꯎꯠꯇꯨꯅ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤꯕ? ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ, ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯈꯥꯡꯕ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯋꯥꯍꯩ ꯈꯔꯗꯨ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯕ ꯇꯨꯡ ꯄꯣꯏꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯀꯥꯗꯣ
कोईनी येंगले खासिदा यमसिदा आईगी मफम लेरिब्रा अमुनबा उहैगी मंगलान अमदा मखुतमकना थाजखिबा उपाल अमा तपना तपना नुंसीरी खिक्तुना मपुंग मरै फारकपा खुमजा मसिंग थिंगमदना ngaisarakpa mapal sari mahai yalani khallubada thamoina kayada harausakhiba mapal gi leina ken khiduna pisak pikna palakliba uhei dubu nungtigi yengsa kadai da kari shoiki gadagi khanna cheksina sena jarakpa adubu ngasidi maman phajingi da khanghauda maike khangdu humsilakpa akan manonglei amana humkiduna lemna leimai thakta kenkre nungsi manakta leirabada thamoigi kachin khuding anauba yeningum khanjaruba tanauba yeningdo hanna yenglamda nahet piduna thambiramle khoithumlaba hirang adugi mahi chaba phanglani khalluba liri sana chingduna leichilda kapkiba chanapam leitraba tenjai oihore सोमदना पोइरे दियान हाइरखिबा मफमदो तमना गारीदु थौरकली ngahaki matung yauraduna matai oirap khami sileina hairखिबा wahai mayamduna imang mangna lakhibana mafamda yaurakhibasu khangaudre गारीदु lambi matai da thaizilnaga khamlabatung गारीदagi tapna kumtharakduna akoibadu koilei leituna yengli adubu mana phana yengnaba hotnajarabasu diyadi uge phangde karino khali poire mana thengna lakpaduda sauduna chatkrabra haina su khalakdaba natte magi phone lokthokduna di haina hathu thariba number da call toksili ring di chali adubu pairakpa gauba leite poire masadu pakhatba boglei matang chada pamom su khangchong chonglei hina pakhatpagum tawrakle makhutna namduna pamom duda thamlaga amuk machinda thammi man adumna leiringe magi phone du call lai poire dia oiramgani khanna call du phat pai khali hello thoiba directly ba khonjaluda poire mana kongdagi phone do thangdoktuni yengi mama oirambaduda mamitto amuktang ushinaga हानगु मनादा थांजिलई कई हागे इमा सनातोंबी इपा पाखतपा माना तहा लल्लतौन हाइरई थोइबा मसा थोइ लेरमद्रेने नंगबो पोइरे ममित लंगथोक्तुना इंगंगंगना कइनो इमाना हाइदुबो कादा लेरमनी है नपाना साक्साना बतौरसे हाइबदुदा कौबा संगलुबनी कादसु लेहौदेने पोट लेबगुंबा सत्खिबा जाला ngahaksu ngai thoklure adubune kuisile ena thonga du thoklubada su leiramdre nimidang tasalakpasida imadi leifam khangdre nangbu kadai de leige yumda khara thuna mukta launi nangbo poire wa khalama thoktre pamom du su matang du da kanna chonglakpagum torakli dia leiramdabagi wa khalama khallingi da mamana tamlakliba pau du tabada ma wa khalama thokhidre